Ipa, ngasigi numidang asigi wahai asigidamakta thagatchari aduga masina miyamgi punsida saphu pigani haina thajai aikoina khangi masina lai fattababu makok ngauhangani maramdi aikoina nungaitana pakhatna wana amadi fattaba tawduna leibadu mahakna pami adubu ipa nahakna aikoigidamak thambiriba aduna yeknabana leiriba adudagi hena chawi masigidamak ipa nangbu thagatchari ngarang numidang aikoi ifisagi amagi taratare taramapanda polna churchta ishwarna kaubiba makau mahakna makhoida tawbiningliba angakpasing hinghanningliba achauba punsi amagi makhoigi phangpham thopa soto singdu karino khangnabagidamak lawshingi amadi hongdokpibagi thawaina makhoida leishanu haina prathana tawbadu aikhoi taksakhre soto haibasi kanagumba amana talaga nangonda khudol oina piba adubuni polna Kristada nakhoina phangpham thokpasingdu karino khangnaba aina prathana tawri haiki aduga pada 18da makhatana Kristada phangliba makhoigi pangal adubusu khangsanu hairi aduna aikhoigi phangpham thokpa soto singi manungda ingthaba asisu amani punsi asi ingthaba yaudana hingbada matik chade ai kanbiba phangbagidamakta harawi adubu numit khudingi sauduna langtaknaduna pakhatna hingadaba oirabadi ai thuna prabhuga oina leiminazarage Christian ama oina aina sahi kaya ama wana hinglakre maramdi Kristagi mapandagi phangba aigi ingthaba karam haina leihangadage khangkhide ngasi numidang aina haizari ingthabagidamakta prathana sungtau tawbiganu nangna leikraba potkidamakta prathana tawbudu to'u aduga ibungon mangonda leikraba nangi oibasingdugi phongdokpiba pibinaba hangjau thawaida leinaba thawaigi mapanna satnaba tambiyu hayu aduna nangi thawaida leiba adu nangi nungtigi punsida sijinnaba yai Christian ama oina Ishwarna nangi nungda lei haibasi kana kana thajabibage nang thajabra Ishwarna nangi nungda leirabani Ishwarda leiba khudingmak madu nangonda leirabani mangonda mami nangonda khudol oina pikhrabani aduga madu nangna sijinnanabagidamaktani mahak ingthabagi jubrajni dharma chenbagi ningthoni mahakti harawi Ishwargi ningthau leibakti pot nate masidi thawai asengbada dharma chenba ingthaba amasung haraubani Kristada nahak kanano khangdriba makhaidi nahak ingthaba leigani haiba khande aduga ingthaba leitringaida haraubasu leigani khande Romiagi 13:13 hairi Ishwargi ningthau leibakti dharma chenba ingthaba amasung haraubani hairibasini mathang manau nainani haina khalli aduna ngasi numidang sida nasana nasaga ingthana leiba asi kayamna maru oibage haibadu khara haizage mi kaya amadi masa mathantaga nungda lan tawjaribani nahakna noktuna firol phajaba setuna church chatpadi yai adubu maduna nangi thamoida oiriba adudi phongdokpa natte nangi punsigi numit khudingmak ingthana leiba matamda yamna nungaiba oi Yasayagi 53:13 nakhoigi mayokta semba khutlai amatta leihallaroi nakhoibu manghange hotnabasingsu thengnaba ngamlagani aduga masi ingthaba dharma chenba yeknabagi mayokta mai pakpa Ishwargi manaisingi phangpham thokpasingni aduna ingthaba dharma chenba haibadi Ishwarga chumna leiminnaba amade ngak senbiraba haibasi nangi sotogi saruk amani thajaba watloidabani Kristada nahak kanano khangu thauna leyu kina hinganu yeknabagi mathakta palu
ꯃꯁꯤ ꯏꯁ꯭ꯋꯔꯗꯒꯤ ꯅꯪꯒꯤ ꯑꯣꯏꯕ ꯁꯣꯇꯣ ꯑꯗꯨꯅꯤ꯫ ꯌꯦꯁꯥꯌꯥꯒꯤ 8:3 ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯦ, ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯦ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ, ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟ ꯂꯩꯒꯅꯤ, ꯃꯔꯝꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯨ ꯀꯧꯅꯒꯅꯤ ꯑꯉꯛꯄ ꯂꯧꯁꯤꯡ ꯂꯩꯕ, ꯄꯥꯡꯒꯜꯂꯕ ꯃꯄꯨ ꯏꯕꯨꯡꯉꯣ, ꯁꯤꯟꯅꯥꯏꯗꯕ ꯄꯟꯊꯧ ꯑꯍꯤꯡ ꯅꯤꯡꯊꯧ꯫ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠꯄ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯍꯦꯟꯒꯠꯀꯗꯕ ꯏꯪꯊꯕꯗꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯂꯦꯞꯈꯤꯁꯤ ꯑꯗꯨꯒ ꯃꯁꯤ ꯑꯃꯨꯛꯇ ꯈꯟꯈꯤꯁꯤ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯆꯥꯎꯈꯠꯂꯛꯂꯤꯕ ꯑꯗꯨꯒꯤ ꯆꯥꯡꯗ ꯅꯍꯥꯛꯅꯁꯨ ꯏꯪꯊꯕ ꯑꯗꯨ ꯂꯩꯕ ꯉꯝꯒꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ, ꯅꯪꯒꯤ ꯋꯥꯈꯜꯗ, ꯄꯨꯛꯅꯤꯡꯗ ꯏꯁ꯭ꯋꯔꯅ ꯈꯖꯤꯛꯈꯛ ꯄꯥꯟꯕ ꯑꯣꯏꯔꯒꯗꯤ ꯅꯪꯉꯣꯟꯗꯁꯨ ꯏꯪꯊꯕ ꯈꯖꯤꯛꯈꯛ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯟꯅ ꯄꯥꯜꯍꯜꯂꯤꯈꯩ, ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒ ꯍꯦꯟꯅ ꯌꯥꯅꯔꯤꯕ ꯃꯈꯩ, ꯃꯍꯥꯛꯅ ꯈꯟꯕꯒꯨꯝ ꯍꯦꯟꯅ ꯈꯟꯕ ꯉꯝꯂꯛꯀꯅꯤ, ꯃꯍꯥꯛꯅ ꯇꯧꯕꯒꯨꯝ ꯇꯧꯕ, ꯃꯍꯥꯛꯅ ꯄꯥꯝꯕꯗꯨ ꯄꯥꯝꯕ, ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯉꯝꯂꯛꯀꯅꯤ, ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯏꯪꯊꯕ ꯍꯦꯟꯅ ꯂꯩꯔꯛꯀꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯪꯊꯕ ꯄꯥꯝꯕ꯭ꯔꯥ? ꯅꯪꯅ ꯍꯣꯡꯗꯣꯛꯅꯤꯡꯕ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯣꯡꯅꯤꯡꯕ ꯂꯩꯕ꯭ꯔꯥ? ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯏꯪꯊꯕ ꯑꯁꯤ ꯅꯍꯥꯛꯀꯤꯅꯤ, ꯃꯁꯤ ꯏꯁ꯭ꯋꯔꯗꯒꯤ ꯈꯨꯗꯣꯜ ꯑꯃꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯁꯤ ꯇꯥꯟꯅꯒꯗꯕꯅꯤ ꯑꯃꯁꯨꯡ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯏꯪꯊꯕ ꯍꯨꯔꯤꯕ ꯑꯗꯨ ꯀꯔꯤꯅꯅꯣ ꯍꯥꯏꯕꯗු ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯇꯧꯒꯅꯤ, ꯃꯔꯝꯗꯤ ꯁꯩꯇꯥꯟꯗꯤ ꯏꯪꯊꯕꯕꯨ ꯍꯨꯔꯥꯟꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯗꯨ ꯈꯪꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥ ꯈꯪꯖꯕꯕꯨꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯉꯣꯟꯗꯒꯤ ꯏꯪꯊꯕ ꯍꯨꯔꯤꯕꯗꯨ ꯀꯔꯤꯅꯅꯣ ꯍꯥꯏꯕꯗꯨ ꯇꯝꯗꯨꯅ ꯃꯗꯨꯅ ꯅꯉꯣꯟꯗ ꯄꯥꯜꯍꯟꯗꯕ ꯌꯥꯏ꯫ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥ ꯊꯦꯡꯅꯒꯅꯤ꯫ ꯅꯍꯥꯛꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯇ꯭ꯔꯤꯉꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯒꯅꯤ, ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯅꯁꯥ ꯅꯁꯥꯒꯤ ꯅꯊꯧꯗꯨꯗ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯏꯪꯊꯕ ꯍꯦꯟꯅ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯅꯪꯅ ꯃꯤꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯁꯤꯟꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯆꯔꯥꯡꯅꯅ ꯂꯩꯔꯝꯕ ꯌꯥꯏ꯫ ꯑꯩꯁꯨ ꯃꯤꯒꯤ ꯊꯕꯛꯇ ꯄꯪꯌꯥꯎꯗ ꯌꯥꯎꯒꯟꯕ ꯇꯧꯔꯝꯃꯤ꯫ ꯃꯤꯁꯤꯡꯗ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ, ꯃꯗꯨꯅ ꯑꯩꯒꯤ ꯏꯪꯊꯕ ꯑꯗꯨꯝ ꯍꯨꯔꯝꯃꯤ꯫ ꯃꯤꯒꯤ ꯊꯕꯛꯇ ꯍꯦꯛꯇ ꯌꯥꯎꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯖꯣꯏꯁ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯇꯝꯖꯈ꯭ꯔꯕ ꯏꯪꯊꯕ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯣꯡꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯨ ꯏꯗꯨꯅ ꯂꯃꯥꯏ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯩꯅ ꯅꯪꯒꯤ ꯅꯊꯧꯗ ꯌꯥꯎꯁꯤꯟꯕꯕꯨꯗꯤ ꯏꯪꯊꯕ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ꯫ ꯃꯤꯒꯤ ꯃꯊꯧꯗ ꯌꯥꯎꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗꯦ, ꯃꯔꯝꯗꯤ ꯏꯕꯨꯡꯉꯣ ꯃꯁꯥꯃꯛ ꯑꯩꯈꯣꯏꯒꯤ ꯏꯪꯊꯕꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛꯄꯨ ꯑꯃꯠꯇ ꯑꯣꯏꯍꯟꯕꯤꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯥꯏꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨ ꯊꯨꯒꯥꯏꯕꯤꯔꯦ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯕ ꯁꯥꯎꯅꯕ ꯑꯁꯤ ꯀꯔꯝꯅ ꯀꯣꯛꯀꯅꯤ? ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯪꯊꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯈꯥꯏꯗꯣꯛꯂꯤꯕ ꯐꯛꯂꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯏꯁꯥꯕꯨ ꯆꯥꯡꯗꯝꯅꯗꯨꯅ ꯑꯩ ꯏꯪꯊꯅ ꯂꯩꯕ ꯌꯥꯏ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯨꯔꯒꯗꯤ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯈꯨꯗꯤꯡꯃꯛ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯉꯥꯛꯇꯅꯤ, ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯂꯩꯇꯦ꯫ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯠꯇ꯭ꯔꯒ ꯍꯩꯇꯕꯗ ꯂꯩꯇꯦ, ꯅꯪꯒꯤ ꯀꯨꯆꯨꯗ, ꯏꯁꯩ ꯁꯛꯄ ꯍꯩꯕꯗ, ꯋꯥ ꯉꯥꯡꯕ ꯍꯩꯕꯗ ꯅꯠꯇ꯭ꯔꯒ ꯁꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯃꯥꯡꯈꯤꯒꯅꯤ꯫ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯅꯗꯕ ꯈꯨꯗꯤꯡꯃꯛ ꯈ꯭ꯔꯤꯁꯇꯅ ꯊꯨꯒꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯏꯪꯊꯕ ꯄꯨꯕꯤꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯥꯔꯊꯁꯤ ꯀꯔꯤꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇꯒ ꯆꯠꯃꯤꯟꯅꯕ ꯌꯥꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯃꯜꯁꯤ ꯈ꯭ꯔꯤꯁꯇꯗ ꯂꯩ, ꯃꯈꯣꯏꯒꯤ ꯃꯃꯜꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯩ꯫ ꯑꯩ ꯏꯁꯥꯅ
ꯃꯈꯣꯏꯒ ꯆꯥꯡꯗꯝꯅꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ, ꯃꯈꯣꯏꯗꯒꯤ ꯍꯦꯟꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯂꯩꯕ, ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠ ꯂꯩꯕ ꯃꯤꯁꯤꯡꯕꯨ ꯀꯂꯛꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯅ 10 ꯌꯥꯎꯔꯝꯕ ꯌꯥꯏ꯫ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯤꯟꯅꯕꯤ ꯅꯃꯥꯟꯅꯕꯤ ꯑꯃ ꯂꯨꯍꯣꯡꯈꯤꯗꯧꯔꯦ, ꯅꯪꯗꯤ ꯍꯣꯡꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯅꯪꯅ ꯀꯂꯛꯄ ꯍꯧꯔꯛꯂꯦ, ꯁꯥꯎꯅꯤꯡꯕ ꯍꯧꯔꯛꯂꯦ, ꯑꯗꯨꯒ ꯅꯁꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯗ꯭ꯔꯦ꯫ ꯅꯪꯅ ꯊꯕꯛ ꯇꯧꯅꯤꯡꯂꯝꯕ ꯌꯥꯏ ꯑꯗꯨꯒ ꯊꯕꯛ ꯐꯪꯅꯕ ꯃꯤꯁꯤꯡ ꯊꯦꯡꯅꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯗꯨꯝ ꯊꯤꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯗꯤ ꯂꯩꯅꯤꯡꯕ, ꯂꯩꯗꯤ ꯂꯩꯇꯕ ꯄꯣꯠꯇꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯩꯕꯗ ꯃꯗꯨꯕꯨ ꯀꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯧꯔꯔꯣꯏꯗꯕꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯔꯥꯡ ꯑꯃꯃꯝ ꯂꯩ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯩ, ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯩ, ꯅꯪꯒꯤ ꯃꯇꯝ ꯂꯩ, ꯑꯩꯒꯤ ꯃꯇꯝ ꯂꯩ꯫ ꯅꯪꯒꯤ ꯂꯝꯕꯤ ꯑꯃ ꯏꯁ꯭ꯋꯔꯅ ꯂꯩ, ꯑꯩꯒꯤ ꯂꯝꯕꯤ ꯑꯃ ꯏꯁ꯭ꯋꯔꯗ ꯂꯩ꯫ ꯏꯪꯊꯕꯗꯨ ꯂꯩꯅꯕꯒꯤꯗꯃꯛ ꯑꯩꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯁꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯥꯏꯔꯒ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯂꯥꯛꯀꯗꯕꯅꯤ꯫ ꯀꯂꯛꯄꯅ ꯅꯪꯕు ꯍꯤꯡꯅ ꯍꯤꯡꯅ ꯆꯥꯊꯣꯛꯍꯟꯒꯅꯨ꯫ ꯕꯣꯔ ꯐꯪꯂꯕ ꯃꯤꯁꯤꯡ ꯎꯔꯒ ꯍꯔꯥꯎꯖꯧ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯕ ꯆꯥꯡꯌꯦꯡꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠꯇꯨ ꯂꯩꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯄꯨꯕꯤꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯤꯁꯛꯇꯨ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯟꯊꯩ ꯍꯥꯏꯅ ꯈꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯏ, ꯃꯗꯨꯅ ꯇꯁꯦꯡꯅ ꯅꯥꯍꯜꯂꯤ꯫ ꯀꯂꯛꯄ ꯍꯥꯏꯕꯁꯤ ꯁꯥꯊꯤ, ꯀꯔꯥꯝꯕ ꯍꯥꯏꯕꯁꯤꯁꯨ ꯁꯥꯊꯤ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯪꯅ ꯄꯥꯝꯕ ꯄꯣꯠ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯃꯈꯩ ꯅꯪꯒꯤꯁꯨ ꯑꯆꯥꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯗ꯭ꯔꯤꯕ ꯃꯈꯩ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯁꯨꯛꯐꯪ ꯐꯪꯂꯣꯏ, ꯁꯨꯛꯐꯪ ꯐꯪꯂꯣꯏ꯫ ꯑꯃꯦꯟ꯫ ꯐꯤꯂꯤꯞꯄꯤꯌꯥꯒꯤ 4:3-8 ꯀꯔꯤꯁꯨ ꯂꯥꯡꯇꯛꯅꯒꯅꯨ, ꯑꯗꯨꯕꯨ ꯃꯔꯝ ꯈꯨꯗꯤꯡꯗ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏꯖꯕꯅ ꯑꯃꯁꯨꯡ ꯅꯣꯟꯖꯕꯅ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯅꯈꯣꯏꯒꯤ ꯅꯤꯖ ꯅꯤꯖꯕ ꯑꯗꯨ ꯈꯪꯍꯜꯂꯨ, ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯏꯪꯊꯕ ꯈꯪꯕ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯗꯣꯛꯂꯕ ꯑꯗꯨꯅ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯅꯈꯣꯏꯒꯤ ꯊꯝꯃꯣꯏ ꯑꯃꯁꯨꯡ ꯋꯥꯈꯜꯕꯨ ꯉꯥꯛ ꯁꯦꯟꯕꯤꯒꯅꯤ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝꯂꯛꯄꯗ ꯗꯔꯀꯥꯔ ꯂꯩꯔꯛꯄꯗ ꯀꯔꯤ ꯇꯧꯏ? ꯄ꯭ꯔꯥꯔꯊꯅꯥ ꯇꯧ ꯑꯗꯨꯒ ꯊꯥꯒꯠꯂꯨ꯫ ꯊꯥꯒꯠꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕꯤꯌꯨ꯫ ꯊꯥꯒꯠꯄ ꯃꯤꯁꯤ ꯄꯥꯡꯒꯜ ꯂꯩꯕ ꯃꯤꯅꯤ꯫ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯂꯥꯜꯂꯤꯕꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯇꯧꯕꯗꯨ ꯇꯣꯛꯎ꯫ ꯅꯪꯒꯤ ꯊꯕꯛꯀꯤ ꯑꯁꯣꯏꯕꯗ ꯁꯨꯝ ꯌꯦꯡꯕꯗꯨ ꯇꯣꯛꯎ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯃꯗꯨ ꯇꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯗꯨ ꯄꯥꯝꯂꯛꯂꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯃꯁꯤ ꯑꯩꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯁꯥꯎꯅꯤꯡꯕ ꯅꯄꯨꯔꯣꯏꯕꯗꯨ ꯃꯊꯟꯇ ꯂꯩꯕ ꯅꯨꯄꯤ ꯑꯃꯅ ꯂꯧꯈꯤꯕ ꯌꯥꯏ꯫ ꯑꯃꯦꯟ꯫ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄꯤꯌꯨ, ꯃꯔꯝ ꯂꯩꯅ ꯇꯧꯕꯤꯌꯨ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕꯗꯨ ꯇꯣꯛꯄꯤꯌꯨ꯫ ꯀꯔꯤꯒꯤꯁꯨ ꯂꯥꯡꯇꯛꯅꯒꯅꯨ꯫ ꯏꯪꯊꯕ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯏꯪꯊꯕꯁꯤꯅ ꯑꯩꯈꯣꯏꯗ ꯄꯥꯜꯍꯟꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯏꯪꯊꯕ ꯄꯤꯔꯤꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯨꯝꯃꯤ ꯍꯥꯏꯕ ꯉꯝꯅꯕꯒꯤꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯏꯪꯊꯕꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯅꯈꯣꯏ ꯈꯔꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯆꯔꯥꯡꯅꯕ, ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕ ꯆꯔꯥꯡꯅꯕ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯅ ꯏꯪꯊꯕꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯔꯥꯡꯅꯗꯕ ꯌꯥꯏ꯫ ꯑꯃꯦꯟ꯫ ꯑꯩꯈꯣꯏꯅ ꯀꯥꯟꯅꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯀꯣꯟꯅꯗꯤ ꯃꯗꯨꯒꯤ ꯃꯃꯜ ꯏꯁꯥꯅ ꯄꯤꯖꯩ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯐꯪꯍꯟꯕꯤꯕꯗꯨ ꯄꯥꯝꯃꯤ꯫ ꯏꯪꯊꯕꯅ ꯅꯉꯣꯟꯗ ꯄꯥꯜꯍꯜꯂꯨ꯫ ꯏꯪꯊꯕ ꯂꯩꯇꯕ ꯑꯗꯨ ꯇꯧꯒꯅꯨ꯫ ꯅꯪꯅ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯦ ꯍꯥꯏꯅ ꯋꯥꯒꯅꯨ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯄꯥꯔꯇꯤꯗꯨ ꯆꯠꯅꯤꯡꯗꯦ,
ꯏꯪꯊꯕ ꯂꯩꯇꯦ, ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯒꯗꯕꯗꯨ ꯑꯩꯉꯣꯟꯗ ꯏꯪꯊꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯅꯪ ꯃꯇꯝ ꯆꯥꯔꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯅꯪ ꯄꯩꯁꯥ ꯂꯩꯖꯔꯕꯁꯨ ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯏꯁ꯭ꯋꯔꯅ ꯈꯪꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯅ ꯄꯩꯁꯥꯗꯨ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯪꯊꯕꯒꯤ ꯇꯨꯡ ꯏꯟꯕ ꯗꯔꯀꯥꯔ ꯂꯩ꯫ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ, ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯃꯌꯥꯝꯗ ꯋꯥꯔꯦꯞ ꯑꯃ ꯂꯧꯍꯟꯅꯤꯡꯏ꯫ ꯃꯁꯤ ꯅꯪꯒ ꯏꯁ꯭ꯋꯔꯒꯒꯤ ꯃꯔꯛꯇ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯪꯅ ꯏꯪꯊꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯗꯨ ꯇꯧꯒꯅꯨ꯫ ꯑꯦꯃꯦꯟ꯫ ꯏꯪꯊꯕ ꯂꯩꯔꯕꯗꯤ ꯃꯗꯨ ꯇꯧ꯫ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯏꯪꯊꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯒꯅꯨ꯫ ꯏꯪꯊꯕꯗꯨ ꯂꯩꯅꯤꯡꯂꯕꯗꯤ ꯑꯆꯨꯝꯕ ꯄꯣꯠꯇ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯊꯝꯕ ꯇꯥꯏ꯫ ꯌꯦꯁꯥꯏꯒꯤ 13ꯇ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯅ ꯃꯄꯨꯡ ꯐꯥꯕ ꯏꯪꯊꯕ ꯄꯤꯕꯤꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯀꯔꯤꯗ ꯊꯝꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯌꯣꯍꯥꯟꯒꯤ 13:18 ꯏꯪꯊꯕ ꯑꯩꯅ ꯅꯈꯣꯏꯗ ꯊꯅꯝꯃꯤ, ꯑꯩꯒꯤ ꯏꯪꯊꯕ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯕꯤ꯫ ꯇꯥꯏꯕꯪꯄꯥꯟꯕꯅ ꯄꯤꯕꯒꯨꯝꯅ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯕꯤꯗꯦ꯫ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯕ ꯇꯧꯗꯁꯅꯨ, ꯑꯗꯨꯒ ꯀꯤꯕ ꯑꯣꯏꯗꯁꯅꯨ꯫ ꯃꯌꯥꯝ ꯑꯁꯤ ꯈꯪꯕꯤꯕ꯭ꯔꯥ? ꯏꯪꯊꯕ ꯑꯩꯅ ꯅꯈꯣꯏꯗ ꯊꯅꯝꯃꯤ, ꯑꯩꯒꯤ ꯏꯪꯊꯕ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯕꯤ꯫ ꯇꯥꯏꯕꯪꯄꯥꯟꯕꯅ ꯄꯤꯕꯒꯨꯝꯅ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯕꯤꯗꯦ꯫ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯕ ꯇꯧꯗꯁꯅꯨ, ꯑꯗꯨꯒ ꯀꯤꯕ ꯑꯣꯏꯗꯁꯅꯨ꯫ ꯅꯪꯒꯤ ꯊꯋꯥꯏꯗ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯏꯪꯊꯕ ꯈꯨꯗꯤꯡꯃꯛꯇꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨ ꯅꯍꯥꯛꯅ ꯌꯥꯍꯟꯕꯒꯤꯅꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯗꯨꯒꯤ ꯑꯌꯥꯕ ꯄꯤꯕꯒꯤꯅꯤ꯫ ꯊꯋꯥꯏꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯋꯥꯈꯜꯗ, ꯄꯨꯛꯅꯤꯡꯗ ꯐꯠꯇꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯒꯤꯅꯤ꯫ ꯈꯨꯗꯝ ꯑꯃ ꯄꯤꯖꯒꯦ, ꯑꯩꯕꯨ ꯄꯥꯡꯕꯤꯒꯗꯕꯁꯤꯡꯗꯨ ꯌꯥꯔꯕ꯭ꯔꯥ? ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯎꯒꯗꯕ ꯃꯐꯝꯁꯤꯗ ꯂꯦꯞꯄꯤꯌꯨ꯫ ꯆꯧꯀ꯭ꯔꯤꯁꯤ ꯃꯤꯅꯤꯠ ꯑꯃꯠꯇ ꯊꯥꯡꯗꯣꯛꯆꯒꯦ꯫ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯇꯧꯒꯗꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯌꯥꯔꯦꯀꯣ? ꯅꯪ ꯁꯤꯗ ꯂꯦꯞꯄꯤꯌꯨ, ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯂꯦꯞꯄꯤꯌꯨ꯫ ꯑꯗꯨꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨꯅꯤ꯫ ꯃꯁꯤꯅ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯅꯪ ꯈꯪꯕ꯭ꯔꯥ, ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤ ꯈꯔ ꯄꯪꯉꯤ꯫ ꯍꯛꯆꯥꯡꯅ ꯄꯥꯝꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯌꯦꯡꯕꯗ ꯈꯔ ꯐꯖꯕ, ꯈꯔ ꯃꯑꯣꯡ ꯇꯥꯕ, ꯏꯁꯥꯒꯤꯗꯃꯛꯇ ꯈꯔ ꯁꯦꯟꯅꯖꯕ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯟꯊꯔꯛꯄ ꯃꯇꯝꯗ ꯇꯨꯝꯗꯨꯅ, ꯐꯝꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯊꯣꯛꯅꯤꯡꯉꯤ꯫ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯈꯔ ꯍꯦꯟꯅ ꯐꯖꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯅꯤ꯫ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯄꯨꯛꯅꯤꯡꯁꯤꯗꯤ ꯆꯔꯥꯡꯅꯔꯒ ꯂꯩꯔꯦ꯫ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯅꯪ ꯁꯨꯈꯪ ꯈꯪꯗꯦ꯫ ꯑꯃꯨꯛ ꯀꯞꯀꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯅꯣꯛꯀꯅꯤ, ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯃꯨꯛ ꯁꯥꯎꯅꯤꯡꯂꯛꯑꯅꯤ꯫ ꯁꯤꯗ ꯃꯌꯥꯝꯒꯤ ꯐꯖꯔꯕ ꯏꯪꯂꯕ ꯗꯨꯠ, ꯃꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯃꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯡꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯖꯣꯗꯤꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯑꯩꯈꯣꯏꯗ ꯃꯁꯥ 2 ꯄꯥꯜꯂꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯒꯤ ꯆꯔꯆꯁꯤꯒꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯃꯍꯥꯛꯅ ꯃꯁꯥꯁꯤꯡꯁꯤ ꯐꯪꯈꯤ꯫ ꯁꯤꯗ ꯂꯩꯔꯦ, ꯃꯍꯥꯛ ꯌꯥꯝꯅ ꯇꯞꯄꯅꯤ꯫ ꯃꯁꯤꯅ ꯍꯛꯆꯥꯡꯗꯨꯅꯤ꯫ ꯆꯍꯤ 32 ꯑꯩꯅ ꯍꯛꯆꯥꯡꯒꯤ ꯃꯇꯥꯡꯗ ꯇꯝꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯅꯤꯁꯤꯅ ꯍꯛꯆꯥꯡꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯅ ꯆꯠꯀꯅꯨ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯕ ꯑꯗꯨꯅ ꯆꯠꯀꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯕ, ꯅꯪꯅ ꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯕ ꯑꯗꯨ ꯅꯪꯒꯤ ꯆꯤꯟꯅ ꯉꯥꯡꯊꯣꯛꯂꯛꯏ꯫ ꯃꯁꯤꯒꯤ ꯑꯄꯥꯝꯕꯗ ꯆꯠꯇ꯭ꯔꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯔꯛꯀꯅꯤ꯫ ꯅꯪꯅ ꯂꯧꯊꯣꯛꯍꯟꯅꯤꯡꯕ ꯑꯗꯨ ꯅꯪꯅ ꯂꯧꯊꯣꯛꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯋꯥꯏꯗꯒꯤ
ꯑꯩ ꯅꯉꯣꯟꯗ ꯇꯥꯔꯣꯏ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯃꯗꯤ ꯑꯗꯨꯝ ꯂꯧꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇꯨ ꯊꯥꯗꯣꯛꯎ꯫ ꯅꯪꯅ ꯈꯪꯒꯦ ꯈꯜꯂꯤꯕ ꯑꯗꯨ ꯈꯪꯅꯕ ꯍꯣꯠꯅꯧ꯫ ꯅꯪ ꯅꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪ ꯆꯔꯆꯇ ꯄꯨꯕꯤꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯜꯂꯔꯣꯏ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯄꯨ ꯁꯥꯔꯒ ꯂꯩꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯊꯋꯥꯏꯒꯤ ꯃꯄꯥꯟꯅ ꯆꯠꯄ ꯇꯝꯂꯒꯅꯤ꯫ ꯑꯃꯦꯟ꯫ ꯅꯣꯛꯅꯤꯡꯕ ꯑꯃ ꯍꯥꯏꯖꯒꯦ꯫ ꯃꯁꯤꯒꯤ ꯐꯤꯚꯝꯁꯤ ꯀꯅꯥꯅ ꯁꯥꯒꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯉꯁꯤ ꯅꯨꯡꯊꯤꯜꯗꯨ ꯑꯩꯅ ꯃꯁꯤꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯒꯗꯤ ꯑꯩꯅ ꯖꯣꯗꯤꯅ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯇꯨ ꯁꯥꯕ ꯉꯝꯃꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯦꯠꯅ ꯍꯦꯟꯅ ꯐꯖꯅ ꯇꯧꯕ ꯉꯝꯅꯤꯗ, ꯃꯈꯣꯏꯗꯗꯤ ꯌꯥꯝꯅ ꯇꯥꯛꯄꯤꯕꯒꯤ ꯗꯔꯀꯥꯔꯁꯨ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯣ, ꯀꯦꯟꯗꯤꯅ ꯍꯦꯟꯅ ꯇꯞꯄꯤꯗ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯃꯤ ꯑꯃꯒꯤ ꯃꯍꯨꯠ ꯁꯤꯟꯗꯣꯏꯅꯤ꯫ ꯅꯨꯄꯤ ꯑꯃꯁꯨ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯦ꯫ ꯑꯉꯧꯕ ꯃꯤ ꯑꯅꯤ, ꯑꯃꯨꯕ ꯑꯃ, ꯁꯤꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯣꯔꯅ ꯍꯥꯏꯔꯛꯈꯤ, ꯃꯗꯨ ꯃꯄꯨꯡ ꯐꯥꯔꯦ, ꯃꯔꯝꯗꯤ ꯑꯩꯉꯣꯟꯗꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ꯫ ꯑꯃꯦꯟ꯫ ꯃꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ? ꯑꯃꯦꯟ꯫ ꯅꯈꯣꯏ ꯆꯠꯄ ꯌꯥꯔꯒꯅꯤ꯫ ꯅꯈꯣꯏꯅ ꯐꯖꯅ ꯇꯧꯕꯤꯈ꯭ꯔꯦ, ꯊꯥꯒꯠꯆꯔꯤ꯫ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯄꯥꯡꯒꯜ ꯍꯟꯊꯍꯜꯂꯒ ꯅꯪꯒꯤ ꯊꯋꯥꯏꯗ ꯀꯟꯈꯠꯍꯟꯕꯒꯤ ꯏꯪꯊꯕ ꯑꯗꯨꯗ ꯅꯍꯥꯛꯅ ꯂꯩꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯅ ꯉꯝꯍꯟꯗꯕ ꯇꯥꯏ꯫ ꯃꯗꯨ ꯑꯗꯨꯝ ꯆꯠꯍꯟꯈꯣ꯫ ꯅꯪꯅ ꯆꯨꯝꯃꯤ ꯈꯪꯕꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯂꯦꯞꯄꯨ꯫ ꯏꯪꯊꯕꯗꯨ ꯇꯥꯟꯅꯧ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯐꯝꯁꯤꯗ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯤꯌꯨ꯫ ꯏꯪꯊꯕꯁꯤ ꯑꯩꯒꯤꯅꯤ꯫ ꯑꯩ ꯎꯈ꯭ꯔꯦ, ꯑꯩ ꯃꯁꯤ ꯂꯩꯒꯅꯤ꯫ ꯃꯤꯉꯣꯟꯗ ꯃꯗꯨ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯃꯗꯨ ꯂꯩꯒꯅꯤ꯫ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤ, ꯃꯁꯤ ꯑꯩꯒꯤ ꯁꯣꯇꯣꯅꯤ, ꯑꯗꯨꯒ ꯑꯩ ꯇꯥꯕꯔ ꯂꯥꯏ ꯐꯠꯇꯕ, ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ, ꯅꯤꯡꯕ ꯀꯥꯏꯅ, ꯁꯥꯎꯅꯤꯡꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯄꯤꯌꯨ꯫ ꯑꯩ ꯏꯁ꯭ꯋꯔꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤ꯫ ꯌꯣꯍꯥꯟꯒꯤ 13:13ꯇꯨ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯅꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯏꯪꯊꯕꯒꯤꯗꯃꯛꯇ ꯅꯪ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯒꯅꯨ꯫ ꯏꯪꯊꯕꯗꯨ ꯅꯉꯣꯟꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯇꯧꯒꯗꯕꯗꯤ ꯏꯪꯊꯕꯗꯨ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧ꯫ ꯂꯧꯁꯤꯡ ꯍꯪꯖꯧ꯫ ꯏꯪꯊꯕ ꯑꯩꯅ ꯅꯈꯣꯏꯗ ꯊꯅꯝꯃꯤ, ꯑꯩꯒꯤ ꯏꯪꯊꯕ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯕꯤ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯄꯤꯕꯒꯨꯝꯅ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯕꯤꯗꯦ꯫ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯕ ꯇꯧꯗꯁꯅꯨ, ꯑꯗꯨꯒ ꯀꯤꯕ ꯑꯣꯏꯗꯁꯅꯨ, ꯑꯗꯨꯒ ꯑꯁ, ꯏꯪꯊꯕꯗꯨ ꯂꯩꯅꯤꯡꯉꯤꯗ, ꯏꯪꯊꯕ ꯃꯤ ꯑꯣꯏꯅꯤꯡꯉꯤꯗ ꯍꯥꯏꯅ ꯁꯣꯟꯕꯗꯨ ꯇꯣꯛꯄꯤꯌꯨ꯫ ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯗꯦꯕꯒꯨꯝꯅ ꯑꯣꯏꯗꯦ꯫ ꯃꯍꯥꯛꯇꯤ ꯄꯣꯛꯄꯗꯒꯤ ꯏꯪꯊꯕ ꯃꯤ ꯑꯣꯏꯔꯛꯏ, ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯟꯗꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤꯗꯤ ꯌꯥꯝꯅ ꯂꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯣꯏꯅ ꯈꯟꯖꯤꯜꯂꯤ꯫ ꯍꯣꯔꯦꯟ ꯀꯔꯤ ꯆꯥꯅꯤ ꯍꯥꯏꯕꯗꯨ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯅꯤꯡꯉꯤ꯫ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅ ꯎꯁꯤꯜꯂꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯅꯍꯥꯟꯗ ꯂꯩꯕ ꯄꯥꯏꯖꯃꯥ ꯑꯍꯟꯕꯗꯨꯒ ꯍꯦꯛꯇ ꯇꯨꯝꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯜꯂꯤ, ꯐꯃꯨꯡꯗ ꯆꯪꯕꯗ ꯐꯖꯅ ꯆꯪꯅꯤꯡꯉꯤ꯫ ꯑꯁꯤꯒꯨꯝꯕꯁꯤ ꯈꯟꯗꯕꯅꯗꯤ ꯐꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯅ ꯏꯪꯊꯕ ꯁꯤꯖꯤꯟꯅꯕꯁꯤ ꯇꯝꯕ ꯇꯥꯏ, ꯏꯪꯊꯕ ꯁꯤꯖꯤꯟꯅꯕꯁꯤ ꯇꯝꯕ ꯇꯥꯏ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯏꯪꯊꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯇꯝꯕ, ꯃꯔꯝꯗꯤ ꯑꯩ ꯇꯝꯈ꯭ꯔꯦ꯫ ꯅꯍꯥꯛ ꯍꯧꯖꯤꯛ ꯊꯧꯔꯝ ꯑꯁꯤ ꯌꯦꯡꯂꯤꯕ ꯑꯣꯏꯔꯕꯗꯤ ꯑꯗꯨꯒ ꯏꯪꯊꯕ ꯄꯥꯝꯂꯕꯗꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯌꯦꯡꯍꯟꯅꯤꯡꯉꯤ꯫ ꯌꯣꯍꯥꯟ 13:13 ꯏꯪꯊꯕ ꯑꯩꯅ ꯅꯈꯣꯏꯗ ꯊꯅꯝꯃꯤ꯫ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯑꯩꯒꯤ ꯏꯪꯊꯕ
ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯔꯤ꯫ ꯑꯩꯈꯣꯏꯅ ꯏꯪꯊꯕꯒꯤꯗꯃꯛ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯣꯏꯗꯕꯅꯤ, ꯑꯩꯈꯣꯏꯅ ꯃꯗꯨ ꯍꯥꯟꯅꯅ ꯂꯩꯈ꯭ꯔꯕꯅꯤ, ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯃꯁꯤ ꯑꯩꯈꯣꯏꯗ ꯍꯥꯟꯅꯅ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯏꯪꯊꯕ ꯑꯁꯤꯗ ꯆꯠꯅꯕꯒꯤ ꯑꯃꯗꯤ ꯏꯪꯊꯕ ꯑꯁꯤꯕꯨ ꯐꯣꯡꯗꯣꯛꯄꯤꯅꯕ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯗꯤ ꯗꯔꯀꯥꯔ ꯂꯩ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯈ꯭ꯔꯕ ꯑꯗꯨꯕꯨ ꯄꯤꯌꯨ ꯄꯤꯌꯨ ꯍꯥꯏꯅ ꯀꯔꯤꯒꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯊꯋꯥꯏꯒꯤ ꯃꯍꯩꯁꯤ ꯏꯪꯊꯕꯅꯤ, ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩ, ꯑꯗꯨꯅ ꯑꯩ ꯏꯪꯊꯕ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.